Hello ma'am, ngasisu ma'am gidamakta nungayba pao ma puduna lakjare madudi DDAM Disabled Development Association Manipur na sinbiduna Ningtham Keithel haina mingthonba mela ama pangthokjagadori. Mafamna Hapta Kangjeibung Palace Compound da. Mela asi lakliba January 1, 2026 tagi hauraga 30 fauba tawgani. Aduga matamna pung anidagi na 9 fauba oigani. Hariba mela asida national amadi international stall tahumgi mathakta saruk yagani. Aduna anauba entrepreneur sing amadi small business tawjariba ichil naw singidamakta mafam asida adongi business to promote taunaba platform ama pizari. IDPS amadi disabled person singi oina stall kya amasu khaktuna thamli aduga khudong chaba kya amasu pigadori. Mela asida angang singi oina yamna nungaigadaba amusement park amasu yauri. Entertainment programs gi oina fashion show, musical concert, meet the star amadi nokfade singna chingba kya amasu yauri. Awaba ngahak pothanabagi-damakta numidangda maigi kumhaisu uba phangbigani. Stall fambining ba ichil naw singna akupa marogi-damakta pijariba number asida contact tawbiyu adu natraga su mafam asida laga wari sabiba yagani.